Makok yaudaba kakthallaba nupigi masagi saruk khaw amadagi phangle. Leibak asigi achouba state singi manungda ama oiriba Uttar Pradesh da nupi angangda sathaba tamthiraba crime sing leingakna thingnaba kanna hotnarabasu makha tana leptana satharakle. Ngarangsu state asigi Meruta sahi kunthra manga romgi oigani haina thajaribi nupi amagi makok yaudaba haksangi kaya ching phatta haudi hundokpham oiriba mafam amadagi achouba khaw amagi manungdagi phangkhre. Additional Superintendent of Police Oiriba Achilles Narayan na Pongdokibada Nupi adugi masa adu Lishari Gate Police Station gi manung channa leiba Phateulapur gi Muslim Cemetery amagi maning da leiba mafam amadagi phangkhibani hairi ahanba report ki matung ina nupi adu mahakbu khangba kanagumba amana hatoklaba matung masak khangdana bamakok adu kakthalaga nupi adugi masa sing adu khaw adu da hapsilaga hundoklambadagi huina selaga purakpa oigani hairi Mahakna makhatana phongdokibada manak nakpada leiba CCTV camera gi footage sing khomgatuna thijinbagi thabakana sathari haina phongdoki police na phongdokibada case ama register tawduna ain gi oiba thabak sing lokhatna ba thabak su haukhre haujingmaki oina dinupi adugi masa sing adu yamna soksin khibana ijat manghalaba matungda hat khibara haiba khangba ngamdri hairi nupi aduna selam jaramba phigi machet ama khaktana tana atopa masadagi phangkhide aduga atopa pawmana Lilong da leiba makak sagai yapun mami phamna MD Abdul Nasir da board pi dana ba warep na khre Lilong da leiba makak sagai yapun mami phamana MD Abdul Nasir na BJP bu haram ni haikiba mahak na ngasi di BJP ga punna chatmina duna leire haibagi matang da kupna khana nei na bagi mi phamama pangthokre lakliba maraki mi khalasida ngasi gi mi phamaduna Abdul Nasir da board pi dana ba warep laure haina makak sagai gi maikei dagi phongdokre Mephamadu MD Abdul Nasir na hosik leriba lengak asiga lautunarga BJP gi ticket phangangadaba mioida phangandre haina convener na thamlakli ngasi lilong turen ahanbi kalai khong mathakta lilong kendra gi manung channa makak sagai gi oiba apun mami phamama pangthoktuna lakadoriba lilong kendra gi by election da makak sagai gi oina vote independent mirep oiriba wai antas khan da piragani haina lauthokre Mephamaduna makak sagai dagi Alhas Habidur Rahman bu tamthokle haina suware laukre Miphamatugi matungda pawmi singa unabada makak sagai gi convener AMD Gaushali na haikibada lakadoriba lilong kendra gi by election asiga mari lena makak sagai gi apunba miphama mangasi pangthokpani Miphamaduna Alhas Habidur Rahman na sagai gi oiba apunba wafam tungoinaram laga independent mirep AMD Abdul Nasir bu sawut khibagi matangda kupna khanaki Miphamaduna independent mirep Abdul Nasir da vote pi daba haina warep laure haiki Miphamaduna AMD makak sagai gi member AMD Alauddin na haikibada BJP di Muslim gi oina di anti ni makhoi di haram ni haram BJP di sana thakna ba yadraba potsak ni haina phongdokhibani adubu mahangna BJP ga khusam naraga satpa matamdana madugi ona taina bomong amata lakpa aina saraga na aphaba mi na saraga na phattaba oiba mi bu lukha komda inthabagum tawba oiba asina makak sagai gi chada humdra di independent mirep oiriba wai antas khan da sogale haina su phongdokhi aduga top pawmana Salungphamgi khoisaunarba miyamna JCBC na duna lambi tawkhaikhre Thawbal district ki hero kendra gi manung chana leiba Salungpham miyamgi amata ngairaba lambi asi chahi kya gi mamangdagi sembiraktabagi mayokta Salungphamgi club singgi apunba ma oiriba United Club Organization UCO na sinduna miyamgi khongsat ama Salungpham mathak leikai panthoibi kaithel da satkre Khongsat aduna Salungpham maning leikai ngatem soi thong yorokpada hero police ki team amana CRPC ki section 144 gi athingba leibana khongsat adu thingki athingba leiraba sumya maduna namduna Salungpham amadi kairembi khokhul ani gi taina pham phawba chatlaba matung khoisaunarba miyamna lambi adu JCBC na duna tawkhaiki UCO gi president Purit Sabam Brajana lambi asida chatpada khudong thiba kayamarom thokhiba leikhre hero kendra gi Salungpham da ahongba mata leidri Khungang asi population yami adubo hiram khudimakta awatpana pik thalle hairo kendra da Salungpham yawba pamdre ngasidagi numit mangani phawbagi manungda lambi asi semjin bidrabadi hena kanba khongjeng sing changchilagani haiki aduga topa pawmana isingda lukhibadagi mioi ama thiba khangdre ngasi ayuk pung 6 makhairom taba matamda Tamenglong district ki Saramram village da pamlo da satpanupa ama barak turel da wagi pong laksinduna lukhibadagi isak tu pamai kawba mioi ama thiba khangkhidre isakna mahaki loina biga loina na wagi pongda barak turel lan thokpada ireina senthakibani mahakna mahaki loina bidi kalami hairi ising manungda leikidraba isaki hakchang khunja singna thi humbagi thabak chathari hairi aduga topa pawmana COVID-19 ngasi mioi ani amaga su sienkhre hojik phawda sikhiba mi gi masing chamaga 93 sukhre
मालेम की कोविड-19 की लाइना लाइसत संदोरक लोइना मी सिबगी चांगसु नुमित खुदिंग लेप लेतना हेनगेलगी मणिपुर दसु ngasi ayuk pung nipan taramdaida Jennings Hospital da COVID-19 na miyoi ama leikidre mahak masagi anaba su leiba miyoi ni leikidraba miyoi adu Imphal East District ki manung chanba haingang mayai lekai dagi ni COVID-19 na maram oiraga leikidraba miyoi adu masagi sahi humdra rom sure mahak ngarang numidang pung taruk makhai rom taba matamda Jennings Hospital ki COVID ward ta ming samduna layeng lakhibani hai अमरोमदा कांगपोपी डिस्ट्रिक्ट की मनुंग चनबा सपर मैनादगी सहिनी फुमापन लोम सुरबी नुपी अमा जेनिम्स हॉस्पिटल दा लायेंग बलाकपदा लंबी दा लेखिदबनी हाई जेनिम्स तंगसी अयु पुंग तरेट का मिनिट कुलोम ताबा मतमदा हारिबा नुपी असि यौरकपा मतमदा नुपी अदु सिरमले हाइरी लेखिद्रबा नुपी अदु कोविड-19 पॉजिटिव ओइबा मिओइनी हाइरी महाक इम्फाल दा लैबा प्राइवेट हॉस्पिटल अमदगी जेनिम्स रिफर तौरखिबनी पाव असी इरिंगै ngasi nungthil pung ahum makhai taba matam phawboda phangbada manipur da covid-19 na lekhidaba mi gi masing cham ga ni futaruk sukhe arobada pawbilai news reader gi video gi yembiri bu khuding pu thagat cheri